ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯈꯜꯁꯦ ꯁꯦꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛꯐꯥꯎꯁꯨ ꯉꯥꯡꯗ꯭ꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯦꯠꯂꯤꯁ ꯑꯩꯁꯨ ꯚꯣꯏꯁ ꯑꯃ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯛꯑꯦ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤꯗꯤ ꯎꯔꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕ ꯄꯣꯁ ꯀꯩꯀꯥ ꯎꯔꯦ ꯑꯗꯣ ꯌꯥꯝ ꯀꯟꯐꯥꯔꯝ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯁꯦꯡꯉꯤꯔꯥ ꯁꯦꯡꯗ꯭ꯔꯤꯔꯥ ꯆꯃꯝꯅꯕꯗꯣ ꯑꯗꯣ ꯉꯔꯥꯡ ꯑꯩ ꯀ꯭ꯂꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯐ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯥꯐꯇꯔꯅꯨꯟꯗ ꯑꯗꯣ ꯑꯩꯅ ꯐꯦꯁꯕꯨꯛ ꯁꯨꯝ ꯄꯥꯏꯔꯨꯀꯥꯟꯗꯗꯤ ꯁꯔ ꯕꯤꯃꯣꯜꯒꯤ ꯄꯦꯖꯇꯒꯤ ꯑꯃ ꯊꯥꯒꯠꯂꯝꯃꯦꯕꯀꯣ ꯑꯗꯨꯗꯤ ꯑꯣꯜꯃꯣꯁ ꯀꯟꯐꯥꯔꯝꯅꯦꯅ ꯑꯩꯁꯦ ꯈꯜꯂꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤ ꯖꯨꯅꯤꯌꯔ ꯈꯩꯗꯁꯨ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯨꯠꯇꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯑꯗꯣ ꯂꯩꯕꯁꯦ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯀꯣ ꯑꯩ ꯁꯤꯗ ꯑꯉꯥꯡꯗꯨꯁꯦ ꯑꯩ ꯃꯩꯇꯩꯅꯤ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯁꯦꯕ ꯑꯦꯁ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯑꯩꯒꯤ ꯃꯣꯠ ꯈꯔꯁꯨ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯦꯕꯀꯣ ꯀꯩ ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯤꯛꯆꯔꯗꯨꯗ ꯎꯔꯤꯁꯦ ꯄꯤꯛꯆꯔꯗꯨꯅ ꯃꯣꯏꯒꯩꯗ ꯋꯥ ꯉꯥꯡꯕꯒꯤ ꯊꯥꯗꯣꯔꯛꯄꯗꯤ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯎꯔꯦ ꯄꯤꯛꯆꯔꯗꯨꯗ ꯐꯣꯇꯣꯗꯣ ꯀꯥꯞꯄꯗ ꯌꯦꯡꯉꯛꯏꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨꯗꯨꯅ ꯊꯥꯎꯖꯟꯁ ꯑꯣꯐ ꯋꯥꯔꯗꯁ ꯃꯌꯥꯝ ꯍꯥꯏꯉꯝꯗ꯭ꯔꯕ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯃꯣꯁꯟ ꯃꯌꯥꯝꯒ ꯌꯥꯎꯅꯔꯕ ꯄꯤꯛꯆꯔ ꯑꯣꯏꯔꯦꯕꯀꯣ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯦꯟ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯁꯨ ꯌꯥꯎꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯃꯥ ꯑꯍꯨꯝꯒꯅꯦ ꯍꯣꯏ ꯂꯥꯟꯗꯅꯦꯀꯣ ꯂꯥꯟꯃꯤ ꯁꯤꯕꯁꯦ ꯃꯍꯧꯁꯥꯅꯦꯕ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯕ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦꯕꯀꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯌꯥꯗꯕꯗꯒꯤ ꯃꯤ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯅꯤꯅꯦ ꯈꯜꯂꯒ ꯂꯥꯛꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯇ꯭ꯔꯤꯑꯕ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯂꯩꯕꯥꯛ ꯀꯟꯅꯕꯅꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯈꯣꯡꯖꯪ ꯃꯌꯥꯝ ꯆꯪꯁꯤꯜꯂꯀꯥꯟꯗ ꯍꯥꯏꯗꯤ ꯄꯥꯝꯃꯨꯔꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯀꯥꯏꯅꯔꯤꯑꯕꯀꯣ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯕ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯪꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯕ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯇꯦ ꯅꯣꯏꯒꯤꯁꯨ ꯂꯩꯇꯦꯕ ꯑꯦꯁ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯃꯃꯜ ꯌꯥꯝ ꯂꯩꯔꯕ ꯄꯨꯟꯁꯤ ꯉꯥꯛꯇꯅꯦꯕ ꯂꯩꯇ꯭ꯔꯤꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯗ ꯑꯃꯨꯛ ꯅꯨꯄꯤꯗ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯗ ꯌꯥꯝ ꯇꯥꯔꯒꯦꯠ ꯇꯧꯔꯛꯏꯁꯦ ꯁꯤꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯣꯜ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯃꯨꯠꯊꯠꯄꯒꯤ ꯇꯥꯔꯒꯦꯠꯀ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯁꯣꯟꯕ ꯀꯩꯅꯣꯅꯦ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯣꯟꯖꯕ ꯀꯥꯡꯕꯨꯅꯦꯕꯀꯣ ꯅꯨꯄꯤꯗꯤ ꯈꯨꯠꯂꯥꯏ ꯅꯨꯡꯉꯥꯏ ꯀꯔꯤꯝ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯩꯗꯨꯗ ꯉꯝꯃꯤ ꯃꯇꯧꯒꯨꯝ ꯍꯥꯏꯗꯣꯏꯔꯥ ꯐꯥꯔꯒ ꯄꯨꯜꯂꯒ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯒꯤ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯅꯦꯆꯔꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯁꯤꯁꯦ ꯑꯩ ꯃꯩꯇꯩ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯖꯥꯇꯤꯕꯨ ꯀꯟꯖꯅꯕꯒꯤ ꯑꯗꯨ ꯈꯛꯇꯪ ꯅꯣꯏꯅ ꯍꯥꯏꯗꯤ ꯀꯃꯦꯟꯗꯀꯣ ꯌꯥꯝꯅ ꯑꯗꯨꯗꯣ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯀꯩꯁꯨ ꯀꯦꯌꯔ ꯇꯧꯔꯣꯏꯌꯦꯕꯀꯣ ꯑꯩꯒꯤ ꯑꯣꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯅꯦ ꯑꯦꯅꯤ ꯀꯨꯀꯤꯒꯤ ꯑꯉꯥꯡ ꯑꯃ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯅꯨꯄꯤꯗ ꯅꯥꯒꯥꯅ ꯑꯣꯏꯁꯅꯨ ꯃꯩꯇꯩꯅ ꯑꯣꯏꯁꯅꯨ ꯀꯨꯀꯤꯅ ꯑꯣꯏꯁꯅꯨ ꯃꯨꯁꯂꯤꯝꯅ ꯑꯣꯏꯁꯅꯨ ꯅꯨꯄꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯁꯨ ꯆꯞ ꯆꯥꯅ ꯊꯣꯛꯆꯔ ꯍꯥꯏꯗꯤ ꯁ꯭ꯇꯦꯟ ꯇꯧꯖꯒꯅꯦꯕ ꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯤꯁꯦ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯤ ꯐꯣꯔꯒꯦꯠ ꯑꯕꯥꯎꯠ ꯑꯩ ꯃꯩꯇꯩꯅꯤ ꯀꯨꯀꯤꯅꯤ ꯅꯥꯒꯥꯅꯤ ꯂꯣꯏ ꯇꯣꯛꯈ꯭ꯔꯕ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯑꯗꯨꯒꯤ ꯄꯤꯛꯆꯔꯗꯨꯗ ꯎꯕ ꯑꯉꯥꯡꯗꯨꯅ ꯀꯩ ꯈꯟꯗꯣꯔꯤꯒꯦꯕ ꯑꯗꯨ ꯊꯑꯣꯏꯒꯤ ꯐꯥꯔꯒ ꯑꯗꯨꯒ ꯅꯨꯄꯤꯈꯩꯗꯣ ꯐꯥꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯕꯁꯨ ꯂꯩꯇꯦꯕꯀꯣ ꯁꯣꯂꯨꯁꯟꯁꯨ ꯄꯨꯔꯛꯑꯣꯏ ꯑꯗꯨ ꯁꯣꯂꯨꯁꯟꯁꯨ ꯄꯨꯔꯛꯑꯣꯏ ꯑꯗꯨꯒ ꯍꯦꯟꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯟꯁꯦ ꯁꯥꯊꯤꯅꯕꯒꯤ ꯑꯣꯏꯔꯛꯅꯕꯒꯤ ꯍꯥꯏꯗꯤ ꯍꯤꯡꯕ ꯃꯌꯥꯝꯅꯦ ꯑꯗꯣ ꯌꯥꯝ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯔꯦ ꯄꯤꯛꯆꯔꯁꯤꯡꯗꯨꯗ ꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯒꯤ ꯊꯥ 9 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯅ ꯑꯩꯁꯦ ꯃꯩꯇꯩꯅꯤ ꯂꯥꯟꯁꯦ ꯇꯧꯏꯅꯤ ꯀꯩꯝꯐꯥꯎ ꯑꯦꯋꯦ ꯑꯣꯏꯔꯝꯈꯤꯔꯣꯏꯕ ꯀꯩꯝꯐꯥꯎ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯗ ꯐꯥꯔꯒ ꯄꯨꯜꯂꯒ ꯃꯃꯥ ꯌꯥꯎꯅ ꯐꯥꯔꯒ ꯃꯃꯥꯗꯨꯅ ꯈꯜꯂꯝꯒꯗꯕ ꯃꯆꯥꯁꯤꯡꯗꯣ ꯀꯟꯅꯤꯡꯉꯝꯒꯗꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯄꯤꯈꯩꯗꯨꯅ ꯈꯜꯂꯝꯒꯗꯕꯗꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯐꯤꯜ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯒꯦꯠ ꯇꯧꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯕ ꯑꯗꯣ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯗꯒꯤ ꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯈꯩꯁꯦ ꯌꯨꯠꯁꯤꯡꯁꯦ ꯂꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯨꯔꯥ ꯑꯃꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯅꯒꯗꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯪ ꯅꯠꯇꯦꯕ ꯂꯥꯟ ꯀꯥꯞꯄ ꯆꯠꯇꯣꯏꯅꯤ ꯑꯃ ꯆꯠꯇꯣꯏꯅꯤ ꯅꯣꯏꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅꯅꯦ ꯈꯪꯕ꯭ꯔꯥ ꯄꯨꯂꯞ ꯃꯃꯤꯡꯅꯕꯩ ꯇꯥꯏꯞ ꯇꯧꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦꯕ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯦ ꯂꯧ ꯁꯨꯖꯔꯒ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯤꯅꯦ ꯃꯤꯒꯤ ꯃꯅꯦ ꯃꯀꯣꯟꯅ ꯃꯤ ꯃꯉꯥ ꯃꯄꯥꯅ ꯀꯌꯥꯝ ꯄꯥꯝꯃꯨꯔꯝꯒꯗꯒꯦ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯁꯤꯕꯗꯀꯣ ꯑꯗꯣ ꯅꯣꯏꯅ ꯃꯤꯗ ꯂꯧꯕꯨꯛ ꯁꯨꯔ ꯂꯩꯕꯗꯣ ꯀꯥꯞꯊꯔꯛꯑꯦ ꯃꯊꯛꯇꯨꯗꯒꯤ ꯄꯥꯜꯂꯦ ꯂꯩꯇ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯋꯥꯔꯦ
ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯀꯥꯞꯄꯛꯏꯕ ꯃꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯇꯥꯜꯂꯒ ꯍꯦꯛꯇꯅ ꯀꯥꯞꯅꯔꯦ ꯁꯤꯟꯅꯔꯦ ꯄꯥꯟꯅꯔꯦ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤ ꯁꯤꯕꯗꯨꯁꯨ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯦꯁ ꯑ ꯍ꯭ꯌꯨꯃꯦꯟ ꯑꯣꯏꯅ ꯎꯕ ꯀꯥꯟꯗ ꯂꯩꯔꯒꯅ ꯑꯦꯁ ꯑ ꯍ꯭ꯌꯨꯃꯦꯟ ꯑꯣꯏꯅ ꯅꯣꯏꯒꯤ ꯃꯤ ꯁꯤꯕꯗꯨꯁꯨ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯕ ꯈꯜꯂꯒ ꯌꯦꯡꯁꯦꯕ ꯅꯍꯥꯟꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯃꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ ꯅꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯂꯩꯇ꯭ꯔꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅꯀꯤꯗꯤ ꯃꯤꯆꯝ ꯑꯁꯨꯝ ꯍꯤꯡꯉꯝꯕ ꯀꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯔꯒ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥꯒ ꯅꯨꯡꯉꯥꯏꯅ ꯑꯗꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯈꯣꯠꯂꯒ ꯃꯤ ꯐꯦꯃꯤꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯃꯌꯥꯝꯗꯣ ꯃꯥꯏꯟ ꯋꯥꯁ ꯇꯧꯕꯤꯔꯀꯥꯟ ꯕ꯭ꯔꯦꯟ ꯋꯥꯁ ꯌꯥꯝ ꯇꯧꯕꯤꯔꯀꯥꯟ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯍꯜꯂꯀꯥꯟꯗ ꯄꯨꯔꯥ ꯀꯩ ꯅꯦꯒꯦꯇꯤꯚ ꯃꯌꯥꯝ ꯈꯜꯍꯜꯂꯀꯥꯟꯗ ꯃꯣꯏꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯍꯜꯂꯦ ꯂꯥꯟ ꯊꯦꯡꯅꯍꯜꯂꯦ ꯀꯩꯅꯣ ꯖꯨꯠ ꯆꯥꯗꯕ ꯃꯐꯝ ꯃꯌꯥꯝꯗ ꯂꯥꯟ ꯆꯪꯁꯤꯟꯍꯜꯂꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯍꯜꯂꯒ ꯑꯗꯩꯗꯤ ꯃꯊꯛꯇꯩ ꯀꯥꯞꯊꯍꯜꯂꯒ ꯃꯌꯥꯝ ꯇꯧꯕꯤꯔꯦꯕ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔ ꯃꯌꯥꯝꯅ ꯇꯧꯔꯕꯅꯤ나 ꯁꯣꯝꯗꯒꯤꯁꯨ ꯔꯤꯇꯔꯟꯅ ꯁꯥꯎꯔꯕꯅꯤꯅ ꯀꯥꯞꯅꯔꯦ ꯄꯥꯜꯂꯦ ꯁꯤꯔꯦ ꯑꯗꯣ ꯑꯩ ꯃꯩꯇꯩꯅꯅꯦ ꯑꯩ ꯃꯩꯇꯩ ꯑꯣꯏꯔꯒ ꯀꯨꯀꯤ ꯁꯤꯕꯗ ꯀꯩꯁꯨ ꯍꯔꯥꯎꯕ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯃꯩꯇꯩ ꯁꯤꯕꯗꯨꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯅꯣꯏꯒꯤ ꯀꯨꯀꯤ ꯃꯤ ꯁꯤꯕꯗꯨꯁꯨꯅꯦ ꯑꯁꯤꯕ ꯃꯌꯥꯝ ꯎꯕ ꯀꯥꯟꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯅꯣꯏꯗꯁꯨ ꯐꯥꯎꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯁꯤꯔꯦꯅ ꯍꯔꯥꯎꯕꯅꯣ ꯂꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯣꯔꯒꯦꯠ ꯑꯕꯥꯎꯠ ꯑꯩꯁꯦ ꯀꯨꯀꯤꯅꯤ ꯃꯩꯇꯩꯅꯤ ꯄꯥꯡꯒꯜ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯦ just like let's learn to be human first ka haibado khamra mi oi ba hana tam gizeba mi na mi nungsiraktraga na kamaina isagi community kamaina nungsidona ba noi si ja sum khandarak paga na di khallaga yengzeba ko akhoi gi community su chamana na mangani noi gi community su chamana mangani noi gi community su lukhrami me am le honi akhoi gi su le hogani angang me am si gani angang me am le su tammoi hogolai ba generation ja loi loirani ba sigi haidi सिगी जेनरेशन जे अखोई बेच कुमा अखोई मखा ताबा अखोई मथक सिंग जे यूथ सिंग पलप लोयरे बा होजे खंगरा हेदी सोसाइटी मा चखलक बै चखत थोरांगी अदुगी प्रोग्रेस होइबगी वखल दिम त खन्नद्रे बा मालेबा कन्नबगी नि हारे नोइसु नोइना पाम पोतु फंगनबनि अखोइ अखोइ मालेबा कन्नबनि सिगी थीम द लोइना तंगरा कानने खोत खुलाई पाइनरे मीगी अमता पोक्चबा मचा मसु मयाम मयाम अमा लनफम द लेथ्रे नुंगाइबा नतेबा चमना नोइगिसु नोइगी मी लेतबा गाना मी मा क्या मोरंगनी मीगी मचा मसुना मीगी न पिंगरा क्या मोरंगने सा फील तौगदबनेबा फील तौ असीसे के हदनो खोइ चही जो अनि सुजला कदरे लानजे फनियाम जो भाग ताबा ज्ञान ताबा यारबने को हाइदि इंडिया गवर्नमेंट ने ngasi फाउडर रिएक्ट तौदना नोइदसु रिएक्ट तौदे अखुदसु तौदेबा को चमना हाइदि मांगा जनो तारा जनो हाबेगी टाइप ता दम इनथोगा लेरबा लानो हेबा को खोइगिसे कंदसु मीनसु रिएक्ट खोकंदसु तौबिद्रबा दुगा खोइ गवर्नमेंट सु कंदा खंगसिन उसना लेजा लास्ट मंगजा होदसे नोय अखोइ खतंग तारा तोकनेबा खंगा सिजे दुना मर कांदा लानजे दुम होय नोइगी कुकी कम्युनिटी दसु अफबा मी याम लेरंगनी आई हदि अखोइगी मैतै सिबुलसु नुंगाइसे दबा हाइतारे पुंसी यमममनी को सिजे मीगी इमुंग मनुना क्या कई फरंगनी क्या कई नुंगाइरम क्या नुंगाइरम को ना फील तौबा ngamba कुकी मैम लेरंगनी बको माइन तौनरा कांदा अखोइसे पॉजिटिव ओइबा स्प्रेड तौनसी लानजे हदि अखोइसे द मपान द लेरे अदुगा मणिपुर द लेते लानजे थेंगनदे हाइतारगजु अइना कुकी कम्युनिटी दा हाइजनिंग बा हारदे को तसे नुपी दा टारगेट तौबिगनो अदुगा सिसे अइना अइ मैतैने हाबगी दमकता नतेबा नुपी अंगांना टारगेट तौगुमजे कइगुम मै अइगी मैतै कम्युनिटी ना कइगुम एनी नागा नत्रगा कुकी नत्रगा मुस्लिम गी नुपी अंगांना सुमाइना टारगेट तौराबा अइ मतम दो सस्टेन तौजगनेबा नोइना हाइदि नुसिबिदना हाइदरा मियोइबगी वखन खलकांदा थादोकपियु याम नुंगाइजदेबको दुगा कइ हाइदना अइना कइगुम नोइ कम्युनिटी गी नुपी नत्रगा अंगांसिंगदा एगी कम्युनिटी ना कइगुम सिगुम थबक हेक तौरक तारगदे इ मतम दो सस्टेन तौजगनी पिक्चर तो खतंग उबदसुने मोइना फोंदोकनिंगबा वा लिसिंग मयाम अमा माइथोंगदा तारिबको कइसु खंद्रिबा अंगांदुगी माइथोंगदा तारि ममा अदुगी माइथोंगदा तारिबको अदो अखोइदि पिक्चर दो उरकांदा अखोइना नुंगाइजदबनेबा नोइगी बरक्ता मोइ लेरियेबको होजे मोइना तौबा मोंग मा तौदु उरगा मोइना किजबदो उरगा मोइ मोंग मा तौदु उरगा नोइ कैसुमता फाउदब्रा बदुदा हाइदि नखोइगी नुपी अंगांग नखोइगी इचाइसु लोइ लेरि ngaतनेबको अंगांग टारगेट तौबिगनो नुपी अंगांग टारगेट तौबिगनो प्लीज सी मतंगनी एगी कम्युनिटी सु अंडरस्टैंड तौनी अदुगा थाजु थादोयेबको नुपी अंगांग कैसु तौसु तौरोइना थाजै अदुगा तौसु तौबिगनो अदुगा कुकी कम्युनिटी नसुने नुपी दा अंगांग न केमता टारगेट तौबिगनो सी मतंगनी एगी साइड तगी सुमाइना सु वीडियो अमफोनी नमद्रे अदुना
ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯅꯁꯨ ꯍꯦꯛꯇ ꯍꯥꯜꯂꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯑꯣꯐ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯥꯛꯆꯔꯤꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯝꯃꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯀꯩꯅꯣꯝꯃꯁꯨ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯑꯦꯕ꯭ꯌꯨꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯨꯒ ꯁꯦꯛꯆꯨꯋꯦꯜꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯕꯗꯨ ꯈꯛꯇ ꯅꯠꯇꯕ ꯏꯃꯣꯁꯅꯦꯜꯂꯤ ꯇꯧꯕꯤꯕꯁꯤꯁꯨ ꯆꯥꯏꯜ ꯑꯦꯕ꯭ꯌꯨꯁ ꯇꯧꯕ ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯉꯥꯡ ꯂꯤꯁꯤꯡ ꯃꯌꯥꯝ ꯑꯃꯅꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯗ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯕꯤꯗ ꯑꯗꯨꯒ ꯐꯖꯅ ꯆꯥ ꯊꯛꯄ ꯐꯪꯗꯕꯤꯗ ꯃꯤꯒꯤ ꯍꯦꯜꯊꯀꯤ ꯐꯖꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯇꯦꯡ ꯐꯪꯗꯕꯤꯗ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀ ꯇꯝꯕ ꯐꯖꯅ ꯐꯪꯗꯕꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯁꯤꯅ ꯏꯟꯈꯠꯂꯛꯄ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯕꯨꯗꯤ ꯃꯥꯡꯉꯕꯅꯦꯕ ꯃꯥꯡꯉꯦꯕꯨꯗꯤ ꯍꯩꯗꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯥꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯀꯔꯝꯕ ꯌꯨꯠ ꯍꯧꯖꯤꯛ ꯀꯔꯝꯕ ꯋꯥꯈꯜ ꯑꯐꯕ ꯈꯜꯂꯒ ꯂꯩꯕ ꯉꯝꯃꯤꯒꯦꯕ ꯃꯅꯤꯄꯨꯔꯗꯀꯣ ꯌꯥꯝꯅ ꯐ꯭ꯔꯁꯇ꯭ꯔꯦꯇꯦड ꯑꯣꯏꯔꯕ ꯌꯨꯠ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ